Try for Nation Veni ang pagtatariba o magiging President ni ngasi APNI si ibudo tangjingi makada ikoy na leiringayda magi minay macha ikoy na magi makada leiringayda pakhangba ikoy na ripu elainen sida na masi ikoy gi ibo oiramba chongmu haida pibiramba yam maruiba lairindagi tangjingda kom taringayda ikoy na tangjing lai kumringayda asi pise mana ikoy kom da piba pini ngasi ibudaw tangjingi office da mamangda asi singdok terba taridi ikoy si aranbo igani hay na ngasi ay president mo na ay puraga mayamda ay utsabani asi pise ikoy pini mitom na makoy na sinabadabi ikoy na ibudaw ikoy pipiri base ikoy na sinaba ngamda na ngasi pause ikoy na ikay na kiduna lerabani ngasi di ibudaw tangjing lai mamang da ikoy lakpani asi borne ba lakpani asi pisi ngasi da ni komi piasing bani asi pia mamang ba hibasi ibudaw tangjing aduba pakhang ba na piram ba piama manipur itihasa mamang bani hibasi praja mamang da thamning bani miyam na asi mateng bang miu ba makhatna pithimi da le ba miu makhatna ibudaw lai ibudaw tangjing lai na pibi ba phise kanana su punba ki hak leite hai ba se ngasi mayam mamang bai phungdok jabani asi phisi yam maroi ba kom ginak phinate asi pakhang bana ikoi ki bok chongmu gi manak da chalega masi sao miu ba lai si ikoi khangba phini hai bi ma gi mayek da saba phini kom gi phinate asi pakhang ba gi phini ai ba se ngasi na kharam yam da chingdok jabani Omdi tangjing na tena ikoy horan pang leite tangjing da leramani tangjing da gi mathang ikoy chatpani ikoy na tinglai phum lamaga ikoy chap mana na moirang ningthongwa moirang ni ichine nausing ikoy gi jenong ni muthi siga ngai na ikoy leramani asi hai basi mayam da raija ni bani adu Nakajuri ahan namat da kolaba nanai thayong nagi kongena sattagada 사작 야나 사키버지 생 아두가 노포이나 사람 기버자 보이도 뭐디 그라도 그렇게 본 입장에다 버진다 소이 기버 안 기바 그야 야오는 수 파이 기비나 아두가 왜냐면 거기 나이봉지기 커미티는 수 나피기니 하이버시기와 범지 탐자 보이나 수아이는 야 본목에 못 본다 너무 높고 걸어있는 그런 문제 Tangnaran yoson tangnaran Singapore wa ka saininge yoson tangnaran Singapore ka saininge yoson tangnaran Bangladesh sangsire yoson tangnaran Singapore ka saininge yoson tangnaran Singapore saininge yoson tangnaran Bangladesh sangsire yoson tangnaran Sone,
in four celebrations. It marks the highest moments of joy during important events such as weddings, village festivals, and holidays. During these occasions, participants Coba lah, coba video, baik komisi nasional kita